Hello everyone, welcome back to my YouTube channel and Kurumzari Kuzuzangwe Namaste. I hana degi video yenga lakpa mi yauragati khangamani ko isu zikrai leke se ko. Adna kene to bune ai do nan ge do ai di YouTube ta gi video thagat pase ai numin marini sub da thagat pane ko. Ado ngarang do video sem gina to rambane duga kene to khoi gi iche do ai gi nupa gi mache do do haidi yam nare masan nungai train ima khoni da keno da hospital janminaru se na korok na khoni do haidi kaim taw de bi ko hatu lakpa da khoni sai di yore ko yeng lura kan da sanwai de ni humni amu lai thara se na ko adugi ima ga khoni sai di yore e aduga ngarang yorok pani ko khoni se nungdang da duga hauji ayuk da haidi moi se di haidi machin naw yam pani na mi gi anaba hangdo hangjin to ba ga myam lai da na ko adui lakpa du ki haidi chai sing thong da na ma taw da yum gi sanabi na ba lei ta ba du gi ni ko aduna khoni lae duga keno ge mai di moi gi machin minaw ge leba do mau masin boy tar ga su manaw pa ge leboy tar ka su du mai la kan thabak su loi to mina to ni ko duga ai gina angang keno se yuden la se mamang ge video yeng boy tar de khangamani ko mai mami si yuden la ko ba ichi ge macha ni pi ni ko aduma school chat pegi losan lor ka ma su thado krani ke inda mama na to bangam drabani na ko masak si wai ga mana bani school chat kre chak rakan nai su mi myam lak pa do du ki chak thong go ba ai tom dadi to da bani ko ai di leidana mi ge lak min da e ba ko ai di moi mau ma se noi tar ka su machin manaw leidana ik makhura ma to nyam le bani na chak su thong jalakani cha su lon jalakani adu sidadi keno tawde haidi leidana yum amada khoin chalura kan dai che cha se thakta ba sunga ya drabani ko aduga khwai maru ina sai gi jaga se ichi oi le jaga se sai de mi ga se cha yam thaiba adu su thum gi chani ko thai se ana mi lak po khuding gi cha lolaga bi bagi adegi acha pot bi bagi natraga na cha ku thong tar ko su du mai thabak yam chille ba ko ngasi gi na kano ni iche gi lai khoram do haidi haidi masabudi nungai hospital chalaga yengure to tar ko su lai khara khoiram thoksi aina dumai tawdana nepali gi oina haidi makurum da mai pa ka haina do sai di dami hai ba ko admaina kaura kan da lai khoram bagi tawini ko hojik se lai se khoram tho ka haidi leidana kai keno lai ona ba khona ba yaw tar ko su mai to su phana bai aduga mayam gi chak thongi ko gi kaino chi gi machi am la ka tu ga ina sida kaino tawini achar semini ko kaino se khamena sin bane aduga chimping hai ko se di ko kaino khoram da har ga using sa gi dumaina ko aduga hapa kan da manam yam nusi ko mo me pacha bem hawani akhoi rom da di kaino tawde dana haidi mau oi tar ka su mau masin oina tar ga di ahanoi bu na khoi ichi ko trane aduga haidi inama teima smaina hai nu pa ni bi mingau se khenai dana sai da di nu pa nu bi gi mingau se khena de ko ai ichi gi matai du ki nu bi oi tar ga su aina ma chi dum hai ba ko aduga ai gi nu pa du gi mayam ba mu le ra ma ga di ma gi nu pi da su aina ma chi aduga inaw nu pi ora su engon da ma chi adegi leidana nu pa ga nu bi gi mingau se khaina de ba tongan de ba ko aduna ma chi loi habani na ai di akhoi gi ichi gi matai gi nu pi su gi ma chi oi re ko aduna akhoi ni kana tawminai ne chak thongminai ne hojibuki oina ti mi yam lakchi go do hayeng gum oi tar ga di anaba hangbagi mi am lakane ba adi channabi hai tare ko hai ta ko maina aduna chak si su thong molora kanda haidi kaino se akhuram da pukham ma khoi steel kuma pukham je sida gi kya sian na de ba mi atopa ta budi sian ne to tar ga su sai di butia gi family da adigi ayamana tribe kumba lepcha gumba gi family da di kya sian na de ba mi gumba lakpa si su akhoram da chak chamina si haidi punna chamina si phamaga chamina si habdo adu gumba gi kya leite ko la kanda haidi laiba mi gai do hana bisi thokpa aduga khoi su chak lama ga di khoi su tongan dum cha thwe ba haidi punna khamam ta chak chamina ba adumai to budo kya leite ba ko hayeng su iche gi sida kaino gi buddhist ki oina sida lai khoram doi se haidi leidana daw ya da ba khoto ba duguma myam se haidi kongna ba duga phatta ba kai ka haidi thengna ba oiram tar ko so du phana ba ina lai khoram dori ko aduna pochei su myam ma legi ba wali aduna mi khara pochei leba chakhi ko hoi ta da hoi machim naw yam bani na kasu wa de ba aduga aina leba jaga da di ima khoni khang lebani na sumaina lai kuma khoram thokra adi yam wai ko
ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠꯁꯨ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯪ ꯇꯥꯔꯒꯗꯤ ꯑꯩ ꯊꯕꯛ ꯈꯛꯇꯪ ꯀꯣꯝ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯕꯨꯙꯤꯁꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯊꯕꯛꯁꯤ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯩꯉꯣꯟꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯧꯔꯣ ꯃꯤ ꯃꯥꯏ ꯇꯧꯖꯁꯅꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯧꯔꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯧꯔꯤꯅꯦ ꯍꯥꯏꯗꯤ ꯋꯥꯔꯝꯃꯅꯤ ꯇꯨꯝꯍꯧꯔꯣꯅ ꯏꯃꯥꯅ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯀꯦꯅ ꯇꯧꯔꯤꯅꯦ ꯀꯩꯅꯣꯁꯦ ꯅꯤꯡꯉꯨꯔꯣ ꯍꯥꯏꯀꯣ ꯁꯤꯗꯗꯤ ꯌꯦꯟꯗ꯭ꯔꯪꯗꯣ ꯑꯗꯨꯒ ꯆꯦꯡꯒꯨꯝꯒ ꯑꯆꯥꯔꯒ ꯑꯗꯨꯒ ꯃꯥꯏꯔꯦꯟꯒ ꯁꯟꯒ ꯊꯣꯡꯕ ꯑꯃ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯊꯣꯡꯕ ꯎꯠꯄꯗꯣ ꯑꯩꯗꯣ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯁꯪꯗ꯭ꯔꯦ ꯑꯗꯨꯅ ꯎꯠꯂꯛꯇ꯭ꯔꯦ ꯃꯊꯪꯗ ꯀꯔꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯀꯃꯥꯏꯅ ꯆꯥꯕ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯀꯣꯟꯅ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯦꯒꯤ ꯃꯌꯨꯝꯁꯦ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯏꯪꯕꯗꯣ ꯍꯥꯏꯗꯤ ꯏꯪꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯈꯨꯠ ꯁꯥ ꯀꯩꯀꯥ ꯅꯥꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯄꯨꯔꯛꯍꯧꯗ꯭ꯔꯦ ꯃꯣꯂꯣꯝꯁꯨ ꯄꯨꯔꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯋꯤꯛꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯇꯩꯁꯜꯂꯤꯅꯤꯀꯣ ꯃꯤ ꯑꯇꯩꯅ ꯏꯪꯅꯗ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯏꯪꯉꯤꯀꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯁꯦ ꯋꯤꯟꯇꯔꯗꯒꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯂꯩꯕꯁꯦ ꯉꯝꯗꯦꯕ ꯆꯥꯁꯤꯁꯨ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯁꯪꯒꯣꯝ ꯍꯥꯟꯅ ꯂꯣꯜꯂꯀꯥꯟꯗ ꯆꯥ ꯃꯅꯥ ꯀꯣꯟꯅ ꯍꯥꯞꯄꯦꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯜꯂꯀꯥꯟꯗ ꯄꯨꯟꯁꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯜꯂꯦꯕ ꯑꯗꯨꯒ ꯆꯥꯁꯤꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯊꯨꯝꯒꯤ ꯆꯥ ꯑꯌꯥꯝꯕ ꯊꯛꯏꯀꯣ ꯑꯗꯨ ꯃꯤꯉꯣꯟꯗ ꯆꯥꯗꯣ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯤꯅꯤꯒꯤ ꯁꯦꯝꯍꯧꯔꯥ ꯅꯠꯇ꯭ꯔꯒ ꯊꯨꯝꯒꯤ ꯁꯦꯝꯍꯧꯔꯥ ꯑꯗꯨꯝ ꯍꯪꯅꯩꯌꯦꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯗꯤ ꯅꯨꯡꯊꯤꯟꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯤꯀꯣ ꯑꯩꯅ ꯊꯕꯛ ꯀꯔꯤꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯆꯥꯕꯨ ꯂꯣꯟꯁꯤꯟꯕꯤꯔꯛꯄꯅꯦ ꯆꯥꯛꯄꯨ ꯊꯣꯡꯖꯟꯕꯤꯔꯛꯄꯅꯦ ꯍꯤꯟꯖꯥꯡꯕꯨ ꯁꯦꯝꯖꯜꯂꯛꯄꯅꯦ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯆꯥꯁꯤꯁꯨ ꯁ꯭ꯋꯥꯏꯗꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯡ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯊꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯊꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯊꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯨꯝꯒꯤꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯁꯨ ꯀꯥꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯝꯅ ꯑꯗꯨꯝ ꯊꯛꯅꯩꯌꯦꯕ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯁꯤꯅ ꯑꯝꯕꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯣ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯝꯆꯨꯡ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯝꯆꯨꯡꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤꯅꯦ ꯅꯨꯡꯊꯤꯟ ꯌꯧꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯅꯨꯡꯊꯤꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯒꯤ ꯑꯅꯥꯕꯒꯤ ꯀꯩꯒꯤ ꯆꯥꯅꯕꯗꯣ ꯀꯩꯝ ꯍꯥꯏꯗꯕꯤꯗ ꯑꯩꯈꯣꯏꯗ ꯀꯩꯝ ꯍꯥꯏꯗꯕꯤꯗ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯑꯗꯨꯝ ꯍꯧꯖꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯑꯣꯏꯅ ꯇꯟ ꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯇꯣ ꯑꯩ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯝꯃꯅꯤ ꯇꯤꯃꯤꯗ ꯂꯩꯕ ꯑꯩꯒꯤ ꯏꯃꯥꯕꯣꯛꯇꯣ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯣ ꯑꯗꯨ ꯂꯥꯛꯑꯦꯕꯀꯣ ꯏꯆꯦꯒꯤ ꯑꯅꯥꯕ ꯍꯪꯅꯦꯅ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯟ ꯆꯥꯃꯤꯟꯅꯔꯝꯃꯤꯅꯦ ꯁꯨꯀꯥ ꯔꯣꯇꯤ ꯏꯃꯥꯕꯣꯛꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯤ ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯒꯤ ꯐꯣꯟꯁꯦ ꯌꯥꯗꯕꯈꯩꯁꯦ ꯁꯤꯒꯤꯁꯦ ꯌꯥꯗꯦ ꯁꯤꯒꯤ ꯃꯤ ꯃꯃꯤꯡꯁꯦ ꯊꯣꯛꯂꯛꯇꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯋꯥꯀꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯥ ꯁꯦꯝꯕꯤꯔꯝꯃꯤꯅꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯣꯏꯃꯜꯂꯤ ꯏꯃꯥꯕꯣꯛꯅ ꯍꯥꯏꯕ ꯆꯥꯕ ꯈꯔ ꯍꯜꯂꯣꯏ ꯁꯨꯝ ꯅꯣꯏꯈꯠꯈ꯭ꯔꯅꯦꯌꯦ ꯑꯩꯁꯦ ꯍꯥꯟꯅ ꯂꯥꯛꯄꯗꯗꯤ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯪꯅꯣꯏꯗ ꯅꯣꯏꯈꯠꯂꯛꯏ ꯏꯃꯥꯕꯣꯛꯅ ꯍꯥꯏꯅꯦ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯁꯦ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯖꯔꯛꯑꯕꯅꯦ ꯏꯃꯥꯕꯣꯛꯅ ꯀꯩꯅꯣꯁꯨ ꯄꯨꯕꯤꯔꯛꯏꯅꯦ ꯑꯚꯣꯀꯥꯗꯣ ꯏꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯗ ꯍꯧꯖꯕꯅꯦꯀꯣ ꯌꯥꯝ ꯀꯟꯅꯗꯤ ꯃꯨꯟꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯆꯦꯡ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯗꯤ ꯍꯥꯏꯗꯤ ꯆꯦꯡꯕꯨꯗꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯃꯨꯜꯂꯛꯄꯅꯦꯕ ꯌꯥꯝꯅꯁꯨ ꯇꯥꯡꯉꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯁꯨ ꯑꯩ ꯆꯥꯕ ꯍꯩꯅꯗꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯕꯅꯦ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗꯀꯣ ꯃꯩꯁꯨ ꯂꯥꯛꯇꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯒꯦ ꯏꯟꯖꯥꯡꯁꯨ ꯊꯣꯡꯒꯦ ꯃꯤ ꯑꯅꯥꯕꯁꯨ ꯍꯪꯕ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯌꯦꯟ ꯈꯔ ꯉꯧꯔꯀꯥꯟꯗ ꯍꯋꯥꯏ ꯊꯣꯡꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯔꯛꯑꯦꯅ ꯃꯥꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏꯒꯩ ꯔꯤꯝꯕꯨꯆꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯒꯨꯝꯄꯥ ꯂꯩꯕ ꯔꯤꯝꯕꯨꯆꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯒꯤ ꯀꯩꯀꯩ ꯇꯧꯗꯧꯕ ꯀꯃꯥꯏꯅ ꯇꯧꯗꯧꯕ ꯂꯩꯕ ꯃꯊꯪꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯃꯨꯛ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤꯀꯣ ꯕꯨꯙꯤꯁꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯃꯅꯨꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯍꯥꯏꯗꯤ ꯕꯨꯙꯤꯁꯀꯤ ꯃꯣꯡ ꯃꯌꯥꯝ ꯑꯃ ꯀꯧꯔꯀꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯀꯩꯅꯣꯅꯤꯀꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯩꯌꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯅ ꯍꯦꯛ ꯅꯥꯔꯛꯄ ꯀꯥꯟꯗ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕ ꯏꯟꯇꯦꯔꯤꯌꯔ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤꯀꯣ ꯄꯦꯟꯇꯤꯡꯁꯦ ꯁꯤꯁꯤꯅꯤꯀோ ꯂꯥꯏꯒꯤ ꯀꯥ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤꯅ ꯑꯩꯒꯤ ꯌꯨꯝꯒꯤꯗꯨꯅ ꯁꯥꯕ ꯂꯣꯏꯁꯟꯗꯕꯤꯒꯤ ꯐꯖꯅ ꯁꯦꯝꯗꯕꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯀꯥꯛꯐꯩꯅ ꯃꯔꯣꯟ ꯑꯃ ꯆꯤꯛꯄꯅꯦ ꯂꯩꯆꯤꯟꯅ ꯃꯔꯣꯟ ꯑꯃ ꯊꯥꯕꯅꯦ ꯑꯩꯈꯣꯏ ꯂꯩꯆꯤꯟ ꯊꯥꯃꯟꯗꯅ ꯂꯝꯕꯤ ꯎꯗꯗꯅ ꯂꯝꯕꯤꯁꯨ ꯃꯥꯡꯉꯨꯔꯦ ꯂꯝꯕꯤ ꯃꯥꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯗꯣꯔꯒ ꯑꯃꯨꯛ ꯊꯧꯔꯛꯏꯅꯦꯀꯣ ꯀꯥꯛꯐꯩꯁꯨ ꯌꯥꯝ ꯂꯩꯌꯦꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝ ꯌꯧꯔꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣꯅ ꯔꯤꯝꯕꯨꯆꯤꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯔꯛꯄꯗꯣ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯎ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯣꯏꯔꯝꯃꯦ
ꯑꯗꯣ ꯏꯃꯥꯕꯨ ꯑꯩꯈꯣꯏꯒꯩ ꯁꯨꯝ ꯐꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯩꯊꯣꯛꯑꯦꯀꯣ ꯆꯥꯛꯆꯥ ꯇꯣꯛꯑꯀꯥꯟꯗ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦ ꯋꯥꯁꯨ ꯋꯥꯔꯦ ꯉꯔꯥꯡ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯑꯩ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯁꯨꯝ ꯐꯝ ꯂꯩꯊꯣꯛꯀꯥꯟꯗ ꯄꯨꯡ 1:30 ꯇꯥꯔꯦꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯊꯦꯡꯉꯤ ꯃꯇꯝꯁꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯧꯕꯤꯔꯝꯃꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯀꯣꯟꯁꯦ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯔꯛꯅꯣꯃ ꯐꯦꯡ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯅꯨꯡꯊꯤꯟꯁꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯥꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯥꯔꯦ ꯇꯧꯋꯤꯅꯤꯀꯣ ꯐꯩꯅꯥꯝꯁꯨ ꯂꯣꯏꯁꯟꯕꯤꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯤꯗꯅ ꯑꯗꯨꯅ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯐꯦꯡꯗꯣꯛꯑꯅꯤ ꯐꯦꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯁꯨ ꯇꯨꯝꯃꯗꯣꯏꯅꯤꯀꯣ ꯋꯥꯔꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯂꯥꯛꯄꯗꯣ ꯏꯃꯥꯕꯣꯛꯅꯁꯨ ꯃꯥ ꯐꯦꯡꯕꯤꯒꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯅ ꯐꯦꯡꯍꯟꯗ꯭ꯔꯤ ꯀꯩꯅꯣ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏꯁꯦ ꯇꯨꯔꯦꯟꯗꯒ ꯄꯨꯔꯒ ꯀꯣꯟ ꯐꯦꯡꯕ ꯆꯠꯂꯝꯃꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯁ꯭ꯋꯥꯏꯗꯤ ꯏꯪꯕꯅꯤꯅ ꯒꯤꯖꯔ ꯀꯩꯀꯥ ꯍꯥꯞꯄꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯀꯣꯟ ꯐꯦꯡꯕꯁꯨ ꯀꯩꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯋꯥꯅ ꯈꯟꯗꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯅ ꯀꯣꯟꯁꯨ ꯑꯗꯨꯝ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯑꯝꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯁꯨ ꯊꯕꯛꯇꯣ ꯀꯣꯝꯃꯤꯗꯅ ꯑꯗ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯣꯜ ꯂꯤꯛ ꯍꯥꯏꯗꯤ ꯑꯃꯥꯡꯕ ꯐꯦꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯨꯡꯗꯥꯡꯗꯣ ꯂꯣꯏꯅ ꯐꯦꯡꯗꯣꯛꯑꯝꯕꯁꯤꯅ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡꯁꯤꯗ ꯂꯣꯏꯅ ꯐꯦꯡꯗꯣꯛꯑꯝꯒꯦ ꯑꯌꯨꯛ ꯍꯧꯒꯠꯂꯀꯥꯟꯗ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯌꯥꯏꯗꯅ ꯊꯕꯛꯇꯣ ꯀꯣꯝꯃꯤꯗꯅ ꯑꯗꯨꯅ ꯕꯨꯙꯤꯁꯀꯤ ꯐꯦꯃꯤꯂꯤꯗ ꯁꯨꯃꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯒꯤ ꯃꯁꯥ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯊꯣꯛꯂꯛꯄ ꯀꯥꯟꯗꯅꯦꯀꯣ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯀꯦꯌꯔ ꯇꯧꯏ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝ ꯂꯩꯒꯦꯁꯦ ꯈꯪꯖꯥꯅꯤ ꯁꯤꯗ ꯃꯤꯒꯩꯁꯦ ꯍꯦꯛꯇ ꯈꯨꯌꯥꯝ ꯑꯃ ꯇꯧꯒꯦ ꯂꯥꯛꯆꯅꯤ ꯏꯆꯦꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯃꯌꯨꯝꯁꯤꯗ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯃꯤꯗꯅ ꯑꯗꯨꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯌꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯌꯥꯝ ꯌꯥꯝꯃꯦꯕ ꯊꯕꯛ ꯂꯣꯏꯔꯛꯄꯗꯁꯨ ꯄꯨꯡ 11:30ꯁꯨ ꯇꯥꯔꯛꯇꯣꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯣꯏꯁꯜꯂꯒꯦ ꯇꯨꯝꯃꯗꯕꯅꯤꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯉꯔꯥꯡꯁꯨ ꯐꯖꯅ ꯇꯨꯝꯍꯧꯗꯕꯒꯤ ꯋꯥꯔꯦꯕ ꯑꯗꯨꯅ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯅꯥꯔꯛꯑꯀꯥꯟꯗꯁꯨ ꯁꯤ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯅꯥꯔꯛ ꯌꯦꯛꯂꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯏꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤꯁꯨ ꯏꯆꯦꯁꯨ ꯂꯩꯗꯅ ꯏꯃꯥꯗꯣ ꯂꯥꯛꯆꯔꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯩꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯗꯤ ꯅꯨꯡꯉꯥꯏꯖꯩꯗꯅ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯊꯦꯡꯉꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯕꯨꯙꯤꯁꯀꯤ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯣꯏꯔꯝꯃꯤ ꯀꯩꯗꯧꯏ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯒꯨꯗ ꯅꯥꯏꯠ